Japan hoina hotel room masala sina hairi Noigi loiram nina chatlage hairo aidi makhai yengningi ado anyway ngasigi isaiga jagoi ga do othok phajakhre asengbai ne nangna mamang sangai festival no utkibado adudagi ngasina yam hele phajaba nongmo gi nimiki haibadudida ado jagoi iseng bu yam haire meko aina mafam sida laise invite oina lakpo sunate aigi nungsibigi jagoi isai yengba laibani matam punamakta nangonda ngaujei se khangnanaba nangi na tungi leine kaino hotipo aina karimu makhatana hairukini datum tin ayi mapo ase nahaki damakta polaklabane aidi phajaba wahai budi asengba thamoine hena kalakchei ko ayi pumingi asengba wane ayi manglansu taibangsu nahak no ojeri hingiriba punsigi thawai haibadasu nahak ne datum tin asengba haise asengbani ado aikogi pabung dadi aise official duty ne na haijalami mi torisi datum tin aibu nungshibigi damak ayi program yengbala haibigi damak tadi ayam harauze adu datum tin mai bungo do oi da wangang budumadi ai pamjade ko aikoi bopok imai pa haibase aikoi gi meet na ihan hana ubalai ne apok imai pa gi maphamda macha oi be khoina laman sing ba hainari base makhoina pamjo punsida makoi bu uhan bedune datum tin ai khange nangri sai jagoi tawjabanina nangi mathak thongba oja singda yamna ikai khunana chatle haibasu ai khange adu punamak singda oiduna su aikoi gi pabunga aiga wakhan yam khenaida adudi mai bungona ibu yaning disira as aigi nungsibadi aigi ne aikoi gi pabungi thamoiga aigi thamoiga tongan tongan amamam ni kaino datum tin nungsibadi ka thok pangami singna bangami adubu mai bungona aibu kaidonung da yumgi mau oina pusin ba pamle haiba ai khang aikoi gi pabungdu wado tokro kaidoroge ado aidi nangbu thamoi sengna nungsi nang nushi haibu wa tasabana ai napal ozili bani ai thanga ozili bani karigumba aikoi ni hingmina ba phanglo da bele regasu nangi nungsibadi ai thamoi nungsida adumak lengdana leigani yes kana da yam serious oigano ado nangna yam sindaragana siroi festival se he hangibaga aikoi yundek ta changchalajiro chingni bu iwana te kedoroge mathang thada ai thailand program chatkini he khalakpaga japan da muk chatkini bharat ki awang nong pok thangba nongchurum da leiriba manipur sthana lei miyongi masagi oiba tok toba seksaklei satheklei khut sagi jagoi satheklei talukhige khongchir adu he khalakpaga ai bu yumgi mo oina pusindiyo ko ai nangna haiba punama loina yarage wai do tabada yamna harawi yamna sumshi ado nangi jagoi sabugi thekliba khusa se kundo lairang lengbagi matam oiraklabane ai ding thokjeri bu khusa se kushimna dana pubege do bodi na na thawne matam da bodu bu raizri bane aina hingliba makai aina nangbu punsi supagi oina thado Siroi festival sibu thabal gaju hapa jalo torisibu ta Japan siroi festival sam nungai makhata ne yang thagini na hairi hairam bai hai koi di tahudrabani na ta hairo nuksi tumbi bani kari haine ge sisu noi taramoi koi di hosi pakhang lesabi orangi di koi di hosi tei sengau punjare na ngakta tamugi se sir oida bangang base tamangi ge haina bini kaino ne isai sakminara busune madi hete hinjala kadoini aikoi gi marup japan sibu mangi aju kaura ise ta japan se yumdadi mangi kaubani mana aigi puya se suri aigi maram mana khangdaba leitabani aigi maram de research kana tawrini aikoi yumda mingau kari koge ga se mana khangdaba amta leite sa ai sa ha pera pipudi takri adu ta Japan gi mingse ta singa ke ne shuboi re ko kaino ni da aigi Japan hariba mingsina akoi bubong na tholom bane akoi bubong na Japan lan gi matam da maga yam lutina ba
자판 라님 컷 레이자리다 아두가 이게 시암 만업자네 아다 이게 밍시 자판하는 거 보이봐 시암 능시 와리니네. 아두가 망기 하시나 이코이 만 톤만에 이코이 만하 미로링이다 이마기 뽕능다 에이시 레링이 맞답니다 이코이 마시 하이암 싸는 거 맞습니다 아두게 이코이 만하 하이 싸는 만 기드는 망기에서 사이시라면 미에다가 탁절 오버되기 콩 함답자 이제 좀 야우리 아이기 밍지 망기에 좀 꺼오래 아두는 내 입고 수우시 망기에 갈까마 와리 시암 능아이린 떠있어. 사라이디 아와부와리 하이디 와리 시 아이디 농아이 방학들이 리르까 도체 진도 미가세 아이 만학도 낙내리시 아이 농아이 부와리들이 자 운시에서 녹톡거든요 녹바 하이버시 싸바tum머니 하스무라 싸고미시 녹톡비우 농아이 톡비우 실래 Magi masin se. Kau bobo ba daw na pokok da po eh. Pang nagangi. Sorry mama. 너희노 남들이 가이노 허이 라이트 프리덤 오브 스피스는 레이디세 아닝 야남니는 거 충분해 충분해 아이 object si minister sa irodi na tiyadra si minister mo sa irodi nung ala ipala